ꯁꯤ ꯀꯧꯇꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤꯕꯨ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯂꯦꯜꯂꯒ ꯑꯣꯏꯔꯁꯨ ꯇꯩꯗꯣꯔꯤꯕꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯁꯦ ꯁꯤ ꯍꯦꯛ ꯇꯩꯕꯒ ꯑꯩ ꯃꯥꯏꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯝꯕꯁꯦ ꯁꯤ ꯇꯩꯕꯒ ꯃꯤꯅꯤꯠ 1-2ꯒꯤ ꯃꯇꯨꯡꯁꯤꯗ ꯍꯥꯏ ꯃꯌꯥꯝ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤꯀꯣ ꯆꯍꯤ ꯑꯃꯗꯤ ꯐꯥꯔꯝꯗꯧ ꯃꯥꯟꯗꯦ ꯊꯥ ꯈꯔꯗꯤ ꯋꯥꯠꯂꯤ ꯃꯥꯜꯂꯦꯀꯣ ꯑꯗꯨꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯦꯕ ꯑꯗ ꯑꯩꯁꯦ ꯅꯍꯥꯟꯗꯒꯤ ꯁꯦꯝꯒꯦꯅꯗꯤ ꯈꯟꯕ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯦꯛꯇ ꯁꯂꯥꯛ ꯁꯥꯔꯕꯅꯦꯕ ꯑꯩꯅ ꯄꯪꯈꯤꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯦꯛꯇꯤꯞ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯦ ꯌꯥꯟꯁꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯒꯤ ꯌꯥꯟꯁꯤꯟꯅꯕ ꯌꯥꯔꯦ ꯍꯥꯏꯅꯅꯦ ꯍꯦꯛꯇ ꯑꯩꯁꯦ ꯃꯥꯏ ꯐꯍꯟꯅꯤꯡꯉꯤꯅꯤ ꯎꯔꯤꯡ ꯐꯍꯟꯅꯤꯡꯉꯤꯅꯤ ꯑꯗꯒꯤ ꯑꯗꯨ ꯇꯧꯅꯤꯡꯉꯤꯅꯦꯅꯅꯦ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂ ꯁꯤꯖꯤꯟꯅꯕꯗꯨꯅ ꯍꯦꯛꯇ ꯑꯩꯁꯦ ꯃꯥꯏ ꯁꯂꯥꯛ ꯁꯥꯗꯅ ꯄꯨꯔꯥ ꯏꯁꯀꯤꯟꯁꯦ ꯕꯦꯔꯤꯌꯔꯁꯦ ꯄꯨꯔꯥ ꯗꯦꯃꯦꯖ ꯇꯧꯔꯨꯔꯦꯕ ꯑꯗ ꯑꯩꯁꯦ ꯀꯨꯏꯅ ꯁꯨꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝ ꯂꯩ ꯇꯥꯔꯗꯤ ꯑꯩꯒꯤ ꯃꯥꯏꯗꯣ ꯐꯠꯇꯅꯗꯤ ꯃꯤꯅ ꯀꯩꯁꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯇꯝ ꯈꯔ ꯕ꯭ꯔꯦꯛ ꯂꯧꯊꯣꯛꯄꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯉꯁꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯣꯏꯅ ꯑꯩꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯛꯑꯣ ꯍꯥꯏꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯗꯦꯅ ꯑꯗꯨꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯆꯦꯜꯂꯦ ꯌꯧꯔꯛꯑꯦ ꯇꯦꯁ ꯇꯧꯒꯦꯅꯁꯨ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯀꯤꯟꯁꯦ ꯁꯤꯉꯩ ꯐꯒꯠꯂꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯗꯤ ꯑꯩꯒꯤ ꯀꯃꯥꯏꯅ ꯏꯁꯀꯤꯟꯁꯦ ꯐꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯌꯨꯛꯇꯒꯤꯅ ꯍꯦꯛ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯁ꯭ꯀꯤꯟ ꯀꯤꯌꯥꯔ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯑꯣꯏꯒꯦꯔꯥ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯕꯒꯨꯝꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯃꯌꯥꯝꯗ ꯁꯨꯝ ꯇꯝꯖꯒꯦꯕ ꯑꯗꯨꯒ ꯏꯁꯄꯦꯁꯦꯜꯂꯤ ꯖꯨꯝꯕꯥ ꯆꯣꯡꯕ ꯑꯗꯨꯒ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯒꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯁ꯭ꯀꯤꯟ ꯀꯤꯌꯔ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯕ ꯅꯥꯏꯠ ꯀꯤꯌꯔꯒꯤ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯀꯤꯌꯔ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯃꯇꯪ ꯇꯧꯒꯦ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯥꯟꯅꯕꯁꯤꯡ ꯂꯩ ꯇꯥꯔꯗꯤꯀꯣ ꯑꯇꯣꯞꯄ ꯄ꯭ꯔꯗꯛ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤ ꯁꯨꯝ ꯊꯥ 4-5 ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯁꯦ ꯐꯩꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯝ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈꯤꯕ ꯑꯣꯏꯔꯁꯨ ꯄꯨꯊꯣꯔꯛꯀꯦ ꯀꯣꯕꯔꯁꯤꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯩꯁꯦ ꯀꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯤꯖꯤꯟꯅꯈ꯭ꯔꯦꯗꯣ ꯑꯗꯨꯏꯗꯤ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯩꯒꯤꯗꯤ ꯀꯣꯛꯁꯦ ꯆꯥꯎꯕꯅꯤꯅꯀꯣ ꯁꯤ ꯆꯟꯗꯦꯕ ꯑꯗꯣ ꯑꯩ ꯍꯤꯌꯔꯕꯦꯜꯅ ꯅꯨꯡꯉꯥꯏꯖꯕꯅꯦꯕ ꯑꯗꯨꯁꯨ ꯇꯧꯁꯜꯂꯦ ꯁꯤꯁꯤꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯁꯤꯁꯨ ꯍꯥꯏꯗꯤ ꯁꯝ ꯃꯔꯨ ꯂꯣꯏꯅꯃꯛ ꯐꯥꯒꯠꯂ ꯂꯩꯔꯝꯃꯦꯕ ꯑꯩ ꯏꯁꯀꯤꯟꯗ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯉꯔꯥꯡꯗꯒꯤ ꯊꯣꯛꯂꯛꯏꯅꯦꯃꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯥꯕꯗ ꯀꯣꯠꯇꯣ ꯗꯥꯛꯄꯨꯗꯤ ꯑꯃꯅꯤ ꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯅꯧꯕ ꯎꯔꯤꯡ ꯑꯣꯏꯕ ꯄꯣꯠ ꯃꯆꯥ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯊꯣꯛꯇ꯭ꯔꯕꯅꯦꯕ ꯁꯤ ꯈꯜꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯗꯩ ꯑꯣꯏꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯄꯣꯠꯁꯦ ꯌꯥꯔꯤꯉꯩ ꯀꯛꯊꯕ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯑꯩꯒꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕꯗꯨꯇꯪ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯗꯒꯤ ꯑꯌꯥꯝꯕꯁꯨ ꯁꯤꯁꯦ ꯐꯔꯛꯏꯅꯦꯕ ꯀꯥꯟꯅꯔꯤꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯑꯃꯁꯨ ꯑꯩ ꯍꯦꯛꯇ ꯎꯔꯤꯡ ꯊꯣꯛꯑꯦ ꯃꯍꯤꯡ ꯊꯣꯛꯑꯦꯅ ꯇꯛꯈꯠꯇꯅ ꯇꯩꯁꯟꯕꯗꯣ ꯁꯤꯁꯦ ꯌꯥꯝ ꯁꯣꯛ ꯂꯩꯔꯝꯃꯦꯀꯣ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯑꯌꯨꯛꯇꯁꯨ ꯌꯥꯔꯤꯉꯩ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯃꯣꯏꯆꯔꯥꯏꯖꯔ ꯑꯃ ꯇꯩꯔꯒ ꯂꯣꯏꯁꯤꯟꯕ ꯇꯣꯅꯔꯁꯤꯐꯥꯎ ꯇꯩꯔꯅꯨ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨꯁꯨ ꯑꯩꯗꯤ ꯁꯨꯝ ꯇꯣꯅꯔꯁꯦ ꯇꯩꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯇꯣꯅꯔꯐꯧꯗꯤ ꯇꯩꯌꯦ ꯑꯩ ꯑꯌꯨꯛꯇ ꯑꯩ ꯈꯨꯠ ꯀꯩꯀꯩ ꯍꯥꯝꯃꯨꯔꯦꯀꯣ ꯉꯁꯥꯏꯅ ꯏꯔꯨꯖꯕ ꯂꯣꯏꯔꯦꯕ ꯑꯩ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯌꯨꯛꯇ ꯇꯩꯔꯨꯕ ꯁꯟꯁꯀ꯭ꯔꯤꯟꯒꯨꯝꯕ ꯃꯦꯀꯞꯀꯨꯝꯕ ꯃꯦꯀꯞ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔꯁꯤꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯗꯅꯀꯣ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯅꯨꯡꯗꯥꯡꯗ ꯈꯛ ꯑꯇꯣꯞꯄ ꯃꯇꯝꯗꯤ ꯁꯤꯖꯤꯟꯅꯒꯅꯣꯕ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔꯁꯦ ꯑꯌꯨꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯗꯨꯗꯨꯅ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔꯁꯦ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕꯅꯤꯅꯀꯣ ꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯄꯅꯦ ꯀꯧꯇꯥ ꯑꯃꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯇꯧꯕꯁꯨ ꯃꯇꯝꯗ ꯑꯩ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯎꯠꯂꯛꯇꯣꯏꯁꯦ ꯁꯤꯒꯤ ꯑꯦꯅꯣꯋꯥꯒꯤꯁꯦ ꯁꯤꯒꯤ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯀꯌꯥ ꯁꯨꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯕꯣꯛꯁꯁꯦ ꯀꯧꯇꯥꯁꯦ 2 ꯁꯨꯔꯕꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯟꯅꯖꯕ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯑꯩꯁꯤ ꯌꯥꯝ ꯄꯥꯔꯒꯀꯣ ꯏꯁꯤꯡꯒꯤ ꯇꯥꯏꯞ ꯇꯧꯔꯒ ꯊꯥꯎ ꯑꯣꯏꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯣꯏꯌꯦꯕ ꯑꯦꯅꯣꯋꯥꯒꯤ ꯁꯤꯁꯦ ꯑꯗꯨꯅ ꯁꯦꯟꯁꯤꯇꯤꯞ ꯁ꯭ꯀꯤꯟ ꯑꯗꯨꯒ ꯎꯔꯤꯡ ꯌꯥꯝꯅ ꯊꯣꯛꯀꯟꯕ ꯁ꯭ꯀꯤꯟ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯆꯥꯟꯅꯅꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ ꯇꯧꯔꯒꯦꯀꯣ ꯈꯔ 2ꯒꯨꯝꯕ ꯀꯥꯞꯊꯣꯛꯄꯤꯔꯣ ꯃꯍꯤꯁꯦ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛꯁꯦ ꯐꯖꯅ ꯇꯥꯕ ꯀꯥ ꯍꯦꯟꯅꯁꯨ ꯃꯥꯏꯗ ꯇꯛꯊꯠꯄ ꯈꯣꯠꯄ ꯇꯧꯕꯤꯒꯅꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯐꯍꯟꯅꯤꯡꯉꯤꯅꯤꯅ ꯀꯟꯅ ꯇꯛꯑꯒ ꯍꯦꯛꯇ ꯁ꯭ꯋꯥꯏꯒꯁꯦ ꯀꯔꯒ ꯇꯛꯊꯠꯂꯒ ꯑꯃ ꯆꯥꯛ ꯂꯩꯕ ꯀꯣꯊꯣꯛꯏꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯐꯠꯇꯦꯀꯣ ꯇꯞꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯃꯥꯏꯁꯤꯗꯤ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯦꯕ ꯃꯥꯏꯁꯦ ꯌꯥꯝ ꯄꯥꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯈꯣꯠꯇꯠꯄ ꯈꯣꯠꯄ ꯇꯧꯕꯤꯒꯅꯣ ꯇꯞꯅ ꯂꯣꯏ ꯐꯈꯤꯕꯅꯦ ꯎꯔꯤꯡ ꯊꯣꯛꯑꯁꯨꯅꯦ ꯑꯩꯁꯤ ꯎꯔꯤꯡꯁꯦ ꯃꯦꯠꯊꯠꯄ ꯌꯥꯏꯗꯅꯀꯣ ꯁꯤ ꯑꯃ ꯅꯥꯏ ꯆꯥꯔꯒ ꯂꯩꯔꯕꯅꯦꯕ ꯑꯗꯨꯏꯁꯨ ꯑꯩ ꯃꯦꯠꯊꯠꯇꯦꯕ ꯁꯤ ꯃꯦꯠꯂꯨꯕꯁꯤꯅ ꯗꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯥꯏ ꯇꯥꯔꯒ ꯑꯗꯨꯝ ꯆꯠꯆꯈꯤꯕꯗꯣ
ꯄꯣꯛꯈꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯇꯥꯔꯅꯤ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔꯁꯨ ꯈ꯭ꯋꯥꯏ ꯐꯕꯗꯤꯀꯣ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯑꯃ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗꯀꯣ ꯏꯁꯤꯡ ꯈꯔ ꯈꯨꯠꯇ ꯍꯥꯞꯄꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯁꯤꯅ ꯏꯃꯜꯁꯤꯐꯥꯏ ꯇꯧꯕ ꯀꯧꯋꯦꯕ ꯏꯃꯜꯁꯤꯐꯥꯏ ꯇꯧꯗ ꯇꯥꯔꯗꯤ ꯑꯣꯏꯜ ꯀ꯭ꯂꯤꯟꯖꯔ ꯁꯤꯖꯤꯟꯅꯕꯁꯦ ꯎꯔꯤꯡ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯃꯜꯁꯤꯐꯥꯏ ꯇꯧ ꯇꯥꯔꯗꯤ ꯎꯔꯤꯡ ꯊꯣꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯊꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯤꯅꯤꯠ ꯑꯃ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒ ꯇꯧꯔꯛꯀꯦꯕ ꯁꯝꯖꯟꯒꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯅꯤꯡꯉꯔꯣꯏ ꯌꯥꯝ ꯁꯥꯡꯉꯗꯤ ꯑꯗꯨ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯦꯀꯣ ꯏꯁꯤꯡ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯁꯪꯒꯣꯝ ꯃꯥꯟꯕ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯁꯤꯅꯤꯀꯣ ꯏꯃꯜꯁꯤꯐꯥꯏ ꯇꯧꯕ ꯍꯥꯏꯁꯦ ꯁꯤ ꯌꯥꯝ ꯐꯕꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯁꯦꯀꯦꯟ 10-20 ꯌꯥꯝꯃꯕꯗ 30 ꯁꯦꯀꯦꯟꯃꯨꯛ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯝꯅ ꯑꯗꯨꯝ ꯃꯥꯏ ꯇꯥꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯃꯥꯏ ꯇꯥꯔꯛꯏꯉꯩꯁꯤꯗ ꯃꯥꯏ ꯑꯣꯏꯅ ꯇꯥꯊꯣꯛꯈꯤꯕꯅ ꯐꯩꯀꯣ ꯁꯤꯁꯦ ꯑꯃ ꯀꯩꯅ ꯇꯩꯊꯣꯛꯑꯒ ꯋꯥꯏꯐꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯩꯊꯣꯛꯑ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯗꯥꯏꯔꯦꯛ ꯏꯁꯤꯡ ꯏꯆꯝꯅ ꯊꯥꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯩ ꯎꯠꯂꯤꯉꯩꯗꯀꯣ ꯃꯥꯏ ꯇꯥꯕ ꯆꯠꯂꯤꯉꯩꯗ ꯁꯤꯒꯤ ꯔꯥꯎꯟ ꯂꯦꯞꯀꯤ ꯀ꯭ꯂꯦꯟꯖꯔꯁꯦ ꯁꯤꯁꯦ ꯋꯥꯇꯔ ꯕꯦꯁ ꯀ꯭ꯂꯦꯟꯖꯔꯅꯦ ꯁꯤꯁꯤꯅ ꯁꯦꯀꯦꯟ 30-40 ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯃꯨꯛ ꯗꯕꯜ ꯀ꯭ꯂꯤꯟꯖꯔ ꯇꯧꯗꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤ ꯇꯧꯔꯒ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁ꯭ꯇꯦꯞ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯃꯥꯏ ꯁꯦꯡꯅ ꯇꯥꯊꯣꯛꯎꯔꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯃꯥꯏꯗ ꯄꯛꯏꯉꯩꯗ ꯏꯁꯤꯡꯗꯣ ꯌꯥꯔꯤꯉꯩ ꯇꯥꯋꯦꯜꯒꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯂꯣꯏꯅ ꯇꯩꯊꯣꯛꯄꯤꯒꯅꯣꯕ ꯇꯣꯅꯔ ꯂꯩꯇꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯁꯤꯁꯤꯅ ꯁꯨꯝ ꯇꯣꯅꯔ ꯑꯣꯏꯕ ꯌꯥꯏꯌꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯇꯥꯋꯦꯜꯗ ꯃꯥꯏ ꯇꯩꯊꯣꯛꯄꯁꯦ ꯀꯥ ꯍꯦꯟꯅ ꯍꯩꯅꯗꯦ ꯑꯗꯨꯗꯨꯅ ꯇꯩꯊꯣꯛꯇꯦꯕ ꯑꯩꯗꯤ ꯌꯥꯔꯤꯉꯩꯁꯨ ꯃꯥꯏꯁꯨ ꯇꯩꯊꯣꯛꯇꯦ ꯑꯗꯨꯅ ꯑꯩꯅ ꯇꯩꯊꯣꯛꯇꯣꯏꯁꯦ ꯁꯝꯈꯣꯡꯒꯨꯝꯕꯗꯒꯨꯝꯕ ꯑꯩꯈꯣꯏ ꯀꯣꯡꯒꯣꯜꯒꯨꯝꯕ ꯄꯛꯁꯟꯕꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯒꯤ ꯄꯤꯁꯨꯝꯒꯨꯝꯕꯁꯤꯗꯤ ꯁꯝꯅꯤꯅ ꯁꯤꯗ ꯏꯁꯤꯡ ꯄꯛꯁꯟꯕꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯨꯞꯁꯜꯂꯒ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯅꯥꯇꯣꯟꯒꯨꯝꯕ ꯆꯤꯝꯕꯥꯟꯒꯨꯝꯕꯗ ꯁꯤꯒ ꯇꯩꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯐꯦꯟ ꯊꯥꯔ ꯑꯗꯨꯝ ꯀꯪꯍꯜꯂꯦꯕ ꯑꯗꯨꯝ ꯁꯤꯁꯤꯅ ꯏꯁꯤꯡꯒꯤ ꯆꯥꯡꯗꯣ ꯃꯥꯏꯗ ꯑꯗꯨꯝ ꯂꯩꯍꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯍꯥꯏꯅ ꯇꯞ ꯅꯞꯄꯣ ꯑꯗꯨꯒ ꯃꯊꯪꯗ ꯇꯣꯅꯔꯁꯦ ꯇꯩꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯩꯅꯗꯕꯅꯤꯅ ꯇꯩꯔꯒꯦ ꯇꯣꯅꯔ ꯇꯩꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯗ ꯇꯣꯅꯔ ꯈꯛꯇꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯩꯅ ꯀꯔꯤ ꯇꯣꯅꯔ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯎꯠꯂꯛꯀꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯂꯛꯇꯣꯏꯁꯦ ꯇꯣꯅꯔ ꯌꯥꯝ ꯐꯕ ꯎꯔꯤꯡ ꯊꯨꯡꯕ ꯃꯤꯅꯁꯨ ꯊꯨꯡꯗꯕ ꯃꯤꯅꯁꯨ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯇꯣꯅꯔꯅꯤ ꯑꯗꯣ ꯃꯃꯜꯗꯤ ꯈꯤꯇꯪꯗꯤ ꯇꯥꯡꯕꯗꯣ ꯃꯤꯟꯇ꯭ꯔꯥꯗ ꯑꯗꯨꯝ ꯀꯛꯑꯗꯤ ꯈꯔꯗꯤ ꯇꯥꯕꯅꯦꯕꯀꯣ ꯅꯥꯏꯀꯥꯅ ꯈꯤꯇꯪ ꯇꯥꯡꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯇꯥꯡꯕꯗꯤ ꯑꯣꯐꯔ ꯄꯤꯗꯕꯩ ꯇꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯤꯟꯇ꯭ꯔꯥꯗꯗꯤ ꯍꯣꯡꯕꯅꯦ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯇꯣꯞꯄ ꯇꯣꯅꯔ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯤꯌꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯆꯥꯟꯅꯖꯕꯁꯦ ꯁꯤꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯒꯦ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯩ ꯍꯥꯟꯅ ꯃꯥꯏ ꯇꯥꯗꯣꯔꯛꯄꯁꯤꯗꯅꯦ ꯉꯥꯡꯁꯪ ꯉꯥꯡꯉꯒ ꯎꯔꯤꯡꯁꯦ ꯐꯈ꯭ꯔꯁꯨ ꯉꯁꯤꯁꯦ ꯐꯔꯦꯅ ꯍꯔꯥꯎꯖꯔꯨꯔꯦꯗꯅ ꯍꯌꯦꯡꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯄꯤ ꯍꯌꯦꯡꯁꯦ ꯁꯨꯝ ꯊꯣꯛꯂꯛꯄꯤ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯨꯗꯣ ꯑꯩꯅꯗꯤ ꯑꯩ ꯃꯥꯏꯁꯦ ꯌꯥꯝ ꯑꯣꯏꯂꯤ ꯑꯣꯏꯔꯖꯥꯠꯂꯥꯅ ꯑꯣꯏꯂꯤꯒꯤꯗ ꯇꯩꯕ ꯑꯩꯁꯦ ꯑꯣꯏꯂꯤꯒꯤ ꯇꯩꯕꯁꯤꯅ ꯁꯦꯂꯤꯁꯥꯏꯂꯤꯛ ꯑꯦꯁꯤꯠ ꯈꯔ ꯇꯩꯁꯟꯅꯤ ꯑꯗꯒꯤ ꯂꯦꯛꯇꯤꯛ ꯑꯦꯁꯤꯠ ꯈꯔ ꯍꯦꯛꯇ ꯂꯣꯏꯕꯅꯤꯅꯦ ꯒ꯭ꯂꯥꯏꯀꯣꯂꯤꯛ ꯑꯦꯁꯤꯠ ꯈꯔ ꯇꯩꯁꯟꯅꯤ ꯗ꯭ꯔꯥꯏ ꯑꯣꯏꯅꯕꯅꯤꯅ ꯑꯗꯨꯗꯨꯒ ꯂꯥꯁꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯏꯁꯇꯦꯞ ꯇꯧꯔꯀꯥꯟꯗꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯑꯩꯒꯤ ꯃꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯋꯥꯊꯤꯉꯥꯡ ꯂꯩꯇꯕꯤꯗ ꯃꯊꯪ ꯇꯧꯔꯛꯑꯒꯦꯀꯣ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯕ ꯇꯣꯅꯔ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯇꯨ ꯑꯦꯅꯨꯋꯥꯒꯤ ꯍꯥꯔꯠ ꯂꯤꯞ 77+ ꯊꯥꯔꯒ ꯍꯥꯏꯔꯂꯣꯟ ꯊꯥꯕꯁꯦ ꯁꯤꯒꯤ ꯇꯣꯅꯔꯁꯦ ꯑꯩ ꯁꯤꯗ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯩ ꯂꯣꯏꯗꯣꯔꯦꯀꯣ ꯈꯖꯤꯛ ꯉꯥꯏꯔꯦꯕ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯗ 4ꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯦꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯁꯤ ꯍꯦꯛ ꯇꯩꯕꯒ ꯑꯩ ꯃꯥꯏꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯝꯕꯁꯦ ꯁꯤ ꯇꯩꯕꯒ ꯃꯤꯅꯤꯠ 1-2ꯒꯤ ꯃꯇꯨꯡꯁꯤꯗ ꯃꯥꯏꯁꯦ ꯊꯨꯅ ꯉꯥꯡꯕ ꯍꯟꯈꯤꯅꯦꯕ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯃꯤꯅ ꯇꯩꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯕ ꯇꯣꯅꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯇꯣꯅꯔꯁꯦ ꯑꯩꯅꯦ ꯀꯧꯇꯥꯒꯁꯦ ꯑꯔꯣꯏꯕ ꯀꯧꯇꯥꯒꯁꯦ ꯑꯝꯇ ꯃꯥꯡꯍꯟꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯄ ꯊꯝꯃꯕꯅꯦꯕ ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯌꯨꯇꯨꯕꯇꯗꯤ ꯎꯠꯈꯤꯅꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯁꯦ ꯑꯩ ꯎꯠꯊꯣꯛꯈꯤꯅꯤ ꯃꯌꯥꯝꯗꯅ ꯀꯣ ꯇꯣꯅꯔꯁꯦ ꯑꯩ ꯄꯥꯝꯃꯨꯗꯅ ꯈꯖꯤꯛ ꯈꯛꯇꯅꯤꯀꯣ ꯇꯩꯖꯔꯤꯁꯦ ꯄꯩꯁꯥꯗꯣ ꯉꯝꯗꯕꯅꯤꯅ ꯈꯔ ꯍꯥꯞꯄꯅꯤ ꯏꯃꯥ ꯑꯃꯨꯛ ꯍꯩꯗꯣꯛꯈꯤꯗꯅꯅꯦ ꯆꯦꯅꯒ ꯂꯩꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯦꯞ ꯐꯦꯟ ꯃꯃꯥꯡꯁꯤꯗ ꯂꯩꯔꯒꯦ ꯐꯦꯟꯁꯤꯁꯨ ꯐꯖꯅ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯍꯥꯏꯗꯤ ꯆꯨꯞꯁꯟꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯁꯤꯔꯝ ꯑꯃ ꯇꯩꯒꯦꯕ ꯁꯤꯔꯝꯁꯦ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯇꯩꯗꯕꯁꯨ ꯌꯥꯎꯔꯕꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯇꯩꯔꯒꯦ
ꯑꯗꯨꯝ ꯃꯔꯛꯇ ꯇꯩꯕꯅꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏꯌꯦ ꯁꯤꯁꯦ ꯃꯥꯏ ꯈꯨꯏꯕ ꯃꯤ ꯑꯗꯨꯒ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯃꯤꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯔꯤꯌꯔꯁꯦ ꯑꯩꯒꯤ ꯃꯊꯛ ꯊꯪꯕ ꯂꯦꯌꯔꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯜꯂꯕ ꯃꯤꯅꯁꯨ ꯇꯩꯕꯗꯁꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯄ ꯕꯦꯔꯤꯌꯔ ꯔꯤꯄꯤꯌꯔ ꯌꯥꯝ ꯊꯨꯅ ꯇꯧꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤ ꯁꯤꯔꯝꯁꯦ ꯁ꯭ꯀꯤꯟ 1004 ꯍꯥꯏꯕ ꯕ꯭ꯔꯥꯟꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯌꯥꯝꯅ ꯎꯗꯤ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯕ ꯑꯗꯣ ꯄꯥꯝꯃꯨꯗꯅꯅꯦ ꯑꯌꯨꯛꯀ ꯇꯩꯗꯕꯤꯗ ꯅꯨꯡꯗꯥꯡ ꯈꯛ ꯇꯩꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯊꯪ ꯎꯠꯂꯛꯑꯒꯦ ꯁꯤꯁꯦ ꯁꯤꯀꯥ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯎꯔꯤꯡ ꯊꯨꯡꯕ ꯃꯤꯗꯁꯨ ꯆꯥꯅꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯎꯔꯤꯡ ꯊꯨꯡꯕ ꯃꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯊꯨꯡꯗꯕ ꯃꯤ ꯃꯥꯏꯒ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯌꯥꯝ ꯈꯨꯏꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯦꯕꯀꯣ ꯃꯌꯥꯝ ꯇꯩꯁꯟꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯑꯩꯒꯤ ꯀꯣꯟꯅꯗꯧꯕ ꯆꯥꯡ ꯑꯗꯨꯝ ꯇꯩꯔꯒ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯔꯦ ꯑꯗꯨꯝ ꯍꯦꯛꯇ ꯃꯌꯥꯝ ꯇꯩꯔ ꯐꯕꯁꯨ ꯅꯠꯇꯦꯕ ꯃꯊꯪꯁꯤꯅ ꯃꯣꯏꯆꯔꯥꯏꯖꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯦꯗꯤꯌꯥꯗꯁꯨ ꯇꯣꯏꯅ ꯎꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯃꯊꯧꯁꯨ ꯐꯖꯅ ꯇꯧꯋꯦꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯨꯅ ꯁꯤꯒꯤꯁꯦ ꯗꯥꯛꯇꯔ ꯑꯜꯊꯤꯌꯥꯒꯤ 345 ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯑꯩ ꯍꯥꯟꯅ ꯑꯅꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕꯀꯣ ꯂꯣꯏꯔꯦꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯑꯅꯧꯕ ꯀꯛꯑꯒ ꯊꯝꯕꯅꯦ ꯑꯩ ꯂꯣꯏꯈ꯭ꯔꯁꯨ ꯇꯠꯈ꯭ꯔꯁꯨ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯩꯁꯜꯂꯒ ꯑꯗꯨꯝ ꯊꯝꯍꯧꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯁꯤꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯁꯤ ꯇꯩꯌꯦ ꯑꯗꯨ ꯁꯤꯁꯤꯁꯨ ꯇꯩꯕꯗ ꯌꯥꯝꯅ ꯃꯥꯏꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯗꯨꯒ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯃꯤꯗꯁꯨ ꯍꯦꯟꯅ ꯆꯥꯟꯅꯕ ꯑꯣꯏꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯈꯔ ꯑꯗꯨꯝ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯩꯗꯧ ꯃꯥꯜꯂꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯗꯥꯛꯁꯨ ꯀꯣꯛꯑꯦ ꯑꯗꯨꯏ ꯃꯊꯛꯇ ꯗꯥꯛꯇꯪꯒꯤ ꯋꯥ ꯅꯠꯇꯅ ꯕꯦꯔꯤꯌꯔꯁꯨ ꯔꯤꯄꯤꯌꯔ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯕꯦꯔꯤꯌꯔꯁꯦ ꯍꯥꯟꯅ ꯐꯒꯠꯄꯁꯤꯅꯦꯕ ꯕꯦꯔꯤꯌꯔꯁꯦ ꯐ ꯇꯥꯔꯗꯤꯀꯣ ꯎꯔꯤꯡ ꯃꯥꯏꯍꯤꯡꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯌꯥꯝ ꯊꯨꯅ ꯂꯥꯏꯌꯦꯡꯕ ꯊꯨꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯕꯦꯔꯤꯌꯔꯁꯦ ꯍꯦꯛ ꯗꯦꯃꯦꯖ ꯇꯧꯈ꯭ꯔꯕꯀꯣ ꯌꯥꯔꯤꯉꯩ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯄꯣꯠꯁꯦ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯦꯛꯇꯤꯞ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯕ ꯁꯤꯖꯤꯟꯅꯕ ꯑꯩ ꯉꯥꯎꯔꯤꯁꯨ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯀ꯭ꯂꯤꯟꯖꯔ ꯑꯃ ꯇꯩꯔꯅꯤ ꯑꯗꯨꯗꯨꯒ ꯃꯣꯏꯆꯔꯥꯏꯖꯔ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯟꯁꯀ꯭ꯔꯤꯟꯇꯪ ꯇꯩꯔꯒꯀꯣ ꯍꯞꯇꯥ 2 ꯅꯠꯇ꯭ꯔꯒ ꯍꯞꯇꯥ 3ꯁꯦ ꯌꯥꯔꯤꯉꯩ ꯃꯥꯏꯁꯦ ꯆꯝꯍꯜꯂꯒ ꯊꯝꯕ ꯑꯗꯨꯗꯨꯅ ꯕꯦꯔꯤꯌꯔꯁꯦ ꯌꯥꯝ ꯊꯨꯅ ꯔꯤꯄꯤꯌꯔ ꯇꯧꯕꯁꯨ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯦꯔꯥꯃꯥꯏꯠꯀꯨꯝꯕ ꯌꯥꯎꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯑꯣꯏꯅ ꯇꯩꯔꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯎꯔꯤꯡ ꯊꯣꯛꯑꯁꯨ ꯊꯣꯛꯅ ꯈꯥꯡꯉꯒ ꯑꯩꯒꯤ ꯕꯦꯔꯤꯌꯔꯗꯣ ꯁꯣꯛꯇꯅꯕ ꯌꯥꯝ ꯊꯨꯅ ꯐꯒꯠꯅꯕ ꯑꯗꯨꯗꯨꯒ ꯐꯕꯨ ꯐꯈ꯭ꯔꯗꯤꯀꯣ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯃꯥꯏꯅ ꯄꯥꯝꯃꯤꯕ ꯀꯟꯁꯔꯟ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯂꯣꯏꯅ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯌꯦꯡꯉꯨꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯎꯠꯂꯛꯀꯦ ꯃꯥꯏꯗ ꯉꯥꯡꯉꯝꯕꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯊꯈꯤꯕꯅꯦꯕ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯇꯥꯡꯉꯦ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯨꯅ ꯊꯤꯅꯕꯨꯗꯤ ꯉꯥꯡꯕꯤꯗꯣꯏꯅꯦ ꯅꯣꯏ ꯄꯩꯁꯥ ꯄꯥꯏꯕꯤꯒꯤ ꯍꯧꯅꯕꯤ ꯑꯇꯥꯡ ꯎꯠꯁꯜꯂꯒ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯏꯁꯨꯀꯣ ꯄꯩꯁꯥꯁꯦ ꯇꯥꯡꯕꯗꯨꯒꯤ ꯃꯊꯧ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯑꯇꯥꯡꯕꯒꯤꯁꯨ ꯃꯊꯧ ꯇꯧꯕꯅꯤ ꯄꯩꯁꯥꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯊꯧ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯍꯣꯡꯕ ꯄꯣꯠꯇꯁꯨ ꯑꯐꯕ ꯂꯩ ꯑꯗꯨꯕꯨ ꯐꯅ ꯐ ꯇꯥꯔꯁꯨ ꯏꯁꯀꯤꯟ ꯈꯨꯗꯤꯡꯃꯛ ꯏꯁꯀꯤꯟ ꯇꯥꯏꯞ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯆꯥꯟꯅꯕ ꯅꯠꯇꯦꯕ ꯑꯩ ꯑꯗꯨꯝ ꯕꯣꯗꯤ ꯂꯣꯁꯟꯗ ꯀꯩꯗ ꯑꯍꯣꯡꯕꯗꯀꯣ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯑꯗꯨꯝ ꯑꯍꯣꯡꯕꯗꯣ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯒꯤ ꯇꯥꯡꯉꯒ ꯐꯠꯇꯗꯅ ꯇꯥꯔꯒ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯏꯁꯀꯤꯟ ꯀꯤꯌꯔꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯛꯑꯅꯤꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯔꯦꯛ ꯎꯄꯨ ꯑꯗꯨꯀꯥꯟꯗ ꯂꯣꯏ ꯊꯝꯃꯀꯥꯟꯗ ꯌꯦꯡꯉꯨ ꯑꯩꯁꯦ ꯕ꯭ꯔꯥꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯇꯦꯁ ꯇꯧꯔꯕꯅꯦ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯑꯀꯥꯟꯗ ꯄꯩꯁꯥ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯉꯀꯥꯟꯗꯨꯒ ꯀꯔꯤ ꯂꯥꯁꯇ ꯀꯔꯤ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯂꯥꯁꯇ ꯂꯥꯗ ꯇꯥꯏꯌꯦꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯈꯔꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯜꯂꯒꯀꯣ ꯃꯥꯏꯁꯦ ꯐꯍꯟꯕ ꯉꯥꯏ ꯂꯩꯔꯤꯁꯦ ꯁꯤꯁꯤꯁꯨ ꯐꯁꯨ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯈꯔ ꯀꯠꯊꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯑꯁ ꯑꯩꯁꯦ ꯐꯔꯛꯇ꯭ꯔꯤꯐꯥꯎꯗꯤ ꯍꯣꯠꯅꯔꯒꯦ ꯑꯩ ꯐꯔꯛꯇ꯭ꯔꯤꯐꯥꯎꯗꯤ ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯎꯔꯤꯡ ꯊꯣꯛꯑꯒ ꯃꯤ ꯑꯩꯇꯪ ꯊꯣꯛꯄꯁꯨ ꯅꯠꯇꯅ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯩꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯎꯔꯤꯡ ꯊꯣꯛꯑꯦꯅ ꯑꯩ ꯀꯩꯝ ꯇꯩꯔꯔꯣꯏꯒ ꯍꯥꯏꯔꯒ ꯇꯩꯗꯕꯤꯗꯒ ꯂꯩꯊꯣꯛꯄꯗꯣ ꯑꯗꯨꯗꯤ ꯂꯩꯊꯣꯛꯀꯅꯣꯕ ꯐꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯁꯣꯛꯄ ꯍꯦꯜꯂꯦ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯀ꯭ꯂꯤꯟꯖꯔ ꯑꯩ ꯉꯁꯥꯏ ꯁꯤꯖꯤꯟꯅꯈꯤꯕ ꯔꯥꯎꯟ ꯂꯦꯛꯀꯤ ꯀ꯭ꯂꯤꯟꯖꯔꯗꯣ ꯍꯥꯏꯂꯨꯔꯣꯅꯤꯛ ꯑꯦꯁꯤꯠ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯆꯝ ꯆꯝꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯐꯣꯝ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯁꯦ ꯃꯥꯏꯗꯒꯤ ꯐꯠꯇꯕꯗꯣ ꯇꯪ ꯂꯧꯊꯣꯛꯄꯤꯕꯇꯪꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯒꯤ ꯂꯩꯖꯔꯤꯕ ꯅꯦꯆꯔꯦꯜ ꯑꯣꯏꯜꯁꯤꯡꯁꯤꯗꯤꯀꯣ ꯆꯤꯡꯊꯣꯛꯇꯕ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯊꯥꯎꯁꯤꯡꯁꯦ ꯆꯤꯡꯊꯣꯛꯈ꯭ꯔꯁꯨꯀꯣ ꯃꯥꯏꯗ ꯁꯣꯛꯄ ꯍꯦꯜꯂꯦꯕ ꯑꯩꯒꯤ ꯃꯁꯥꯒꯤ ꯂꯩꯖꯗꯧꯕꯁꯦ ꯑꯗꯨꯗꯨꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕ ꯀ꯭ꯂꯤꯟꯖꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇꯣꯅꯔꯗꯨꯅ ꯍꯥꯔꯠ ꯂꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯨꯅꯤꯡꯈꯣꯛꯇꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯇꯨꯅꯤꯡꯈꯣꯛꯁꯦ ꯏꯁꯀꯤꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ
ꯃꯥꯏꯁꯦ ꯏꯪꯊꯅꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯔꯤꯄꯤꯌꯔ ꯇꯧꯅꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯇꯩꯈꯤꯕ ꯁꯤꯔꯝꯗꯨꯅ ꯅꯨꯡꯗꯥꯡꯗ ꯈꯛ ꯕꯨꯁꯇꯔ ꯑꯣꯏꯅꯕ ꯑꯩꯅ ꯁꯣꯛꯆꯜꯂꯝꯃꯤꯕ ꯄꯣꯠꯇꯣ ꯃꯥꯅ ꯈꯔ ꯊꯨꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯅꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯨꯒ ꯂꯥꯁꯀꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯤꯅꯀꯣ ꯕꯦꯔꯤꯌꯔ ꯃꯥꯁꯨ ꯔꯤꯄꯤꯌꯔ ꯇꯧꯔꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯒꯤ ꯂꯩꯔꯤꯕ ꯗꯥꯛ ꯃꯆꯥꯁꯤꯡꯗꯣ ꯀꯣꯛꯅꯕꯅꯦ ꯁꯤ ꯍꯦꯛꯇ ꯇꯩꯔꯒ ꯍꯦꯛꯇ ꯗꯥꯛ ꯂꯣꯏꯅꯃꯛ ꯀꯣꯛꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯤ 2 3 4 ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯥꯟꯅꯗꯤ ꯂꯪꯊꯣꯛꯑꯦ ꯀꯧꯇꯥꯗꯣ ꯄꯪꯗꯅ ꯑꯗꯣ ꯂꯪꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯁꯨ ꯀꯠꯊꯣꯛꯏꯅꯦꯕ ꯑꯩ ꯃꯇꯝ ꯉꯥꯏꯅꯦꯕ ꯉꯥꯏꯕ ꯑꯃ ꯀꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯦꯛꯇ ꯇꯩꯕꯒ ꯐꯔꯗꯤ ꯁꯤ ꯄꯣꯠꯁꯤꯗꯤ ꯀꯝꯄꯅꯤꯅ ꯁꯥꯕ ꯉꯝꯃꯔꯣꯏꯕ ꯍꯦꯛꯇ ꯃꯁꯤꯡ ꯈꯪꯅ ꯁꯥꯔꯛꯑꯅꯤ ꯋꯥꯜꯒꯨꯝꯕ ꯇꯩꯅꯔꯛꯇꯅ ꯈꯔ ꯀꯠꯊꯣꯛꯄ ꯑꯃꯁꯨ ꯆꯪꯉꯦ ꯑꯩ ꯍꯥꯏꯁꯦ ꯉꯥꯏꯕ ꯑꯃꯁꯨ ꯀꯟꯒꯗꯕꯅꯤꯀꯣ ꯑꯩ ꯂꯤꯞꯁꯇꯤꯛ ꯁꯪꯉꯦ ꯑꯌꯨꯛꯇ ꯂꯤꯞꯁꯇꯤꯛ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯍꯧꯋꯤ ꯃꯥꯏ ꯇꯥꯊꯣꯛꯎꯕꯗꯁꯨ ꯈꯔ ꯑꯗꯨꯝ ꯈꯔ ꯀꯪꯕ ꯈꯣꯠꯄ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯂꯤꯞ ꯁ꯭ꯂꯤꯞꯄꯤꯡ ꯃꯥꯛꯁꯅꯦ ꯂꯥꯅꯦꯁꯀꯤ ꯁꯤꯅ ꯑꯔꯣꯏꯕ ꯀꯧꯇꯥꯅꯤꯀꯣ ꯆꯍꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯍꯦꯟꯅ ꯆꯠꯂꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯤꯖꯤꯟꯅꯕꯗ ꯑꯩ ꯑꯆꯧꯕ ꯚꯔꯖꯟꯁꯨ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯗꯣ ꯈꯔ ꯄꯤꯛꯑꯦ ꯇꯥꯡꯉꯁꯨꯈꯔ ꯄꯩꯁꯥ ꯂꯨꯄꯥ 100-150 ꯍꯦꯟꯗꯣꯛꯈ꯭ꯔꯒꯀꯣ ꯑꯇꯥꯡꯕꯁꯦ ꯑꯗꯨꯝ ꯂꯧꯕꯅ ꯐꯩꯌꯦꯅ ꯑꯩꯁꯦ ꯏꯪꯊꯝꯊꯥ ꯀꯥꯂꯦꯟ ꯈꯥꯏꯗꯅ ꯆꯤꯝꯕꯥꯟꯁꯦ ꯑꯗꯨꯝ ꯀꯥꯏꯌꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯗ꯭ꯔꯥꯏ ꯑꯗꯨꯝ ꯑꯣꯏꯕ ꯃꯤꯅꯦꯕ ꯆꯤꯝꯕꯥꯟꯁꯦ ꯍꯦꯛꯇ ꯊꯣꯛꯇꯅ ꯇꯧꯕꯤꯗꯣ ꯑꯗꯨ ꯈꯔꯁꯨ ꯂꯦꯛꯄꯒꯨꯝꯕ ꯀꯟꯕꯩꯀꯣ ꯑꯗꯣ ꯂꯦꯛꯄꯤ ꯑꯗꯨꯅ ꯆꯤꯝꯕꯥꯟ ꯁꯦꯒꯥꯏꯕꯤꯒꯨꯝꯕꯗꯣ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯍꯩꯅꯕꯤꯗꯨꯃꯗꯤ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯦ ꯇꯩꯕꯗꯒꯤꯀꯣ ꯑꯩ ꯆꯤꯝꯕꯥꯟ ꯁꯤꯒ ꯌꯧꯅ ꯀꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯩ ꯁꯤꯁꯦ ꯀꯩꯅꯣ ꯃꯤ ꯑꯃꯗꯒꯤ ꯀꯣꯂꯥꯕꯔꯦꯁꯟ ꯚꯤꯗꯤꯑꯣ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯆꯥꯟꯅꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯖꯩꯁꯦ ꯑꯇꯣꯞꯄ ꯂꯤꯞ ꯕꯥꯝ ꯃꯌꯥꯝ ꯁꯤꯖꯤꯟꯅꯧꯔꯦꯕ ꯑꯇꯥꯡꯕ ꯀꯔꯤ ꯃꯃꯤꯡꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯇꯣꯞꯄ ꯃꯈꯜ ꯃꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦꯀꯣ ꯉꯥꯛꯇꯪ ꯇꯩꯔꯤꯉꯩꯗꯗꯤ ꯊꯣꯠ ꯂꯥꯎꯔꯝꯕ ꯑꯗꯨꯒ ꯆꯤꯝꯕꯥꯟ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯣꯏꯕ ꯇꯩꯅ ꯑꯗꯨꯝ ꯆꯤꯝꯕꯥꯟ ꯀꯥꯏꯁꯤꯜꯂꯛꯄꯗꯣ ꯏꯪꯊꯝꯊꯥ ꯀꯥꯂꯦꯟ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯦ ꯕꯦꯛꯇ ꯑꯗꯒꯤ ꯑꯩ ꯂꯤꯞꯁꯇꯤꯛ ꯁꯪꯉꯨꯔꯦꯗꯅꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯑꯌꯨꯛꯇꯁꯨꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯁꯪꯉꯨꯔꯒ ꯃꯦꯠ ꯑꯗꯨꯝ ꯈꯔ ꯑꯣꯏꯁꯜꯂꯛꯄ ꯌꯥꯎꯋꯦꯅ ꯑꯗꯨꯝ ꯃꯦꯠꯇꯨꯒꯤ ꯃꯊꯛꯇ ꯁꯤꯁꯤꯅ ꯂꯤꯞ ꯒ꯭ꯂꯣꯁ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯁꯟꯕ ꯍꯥꯏꯗꯤ ꯆꯤꯝꯕꯥꯟꯗꯣ ꯍꯥꯏꯗ꯭ꯔꯦꯠ ꯇꯧꯔꯒ ꯊꯝꯕꯤꯕꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯗꯥर्क ꯁꯔꯀꯜ ꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯑꯥꯏ ꯀ꯭ꯔꯤꯝ ꯑꯃꯇꯪꯗꯤ ꯇꯩꯒꯦ ꯁꯤ ꯑꯥꯏ ꯀ꯭ꯔꯤꯝꯁꯦ ꯇꯩꯔꯁꯨ ꯌꯥꯕ ꯇꯩꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏ ꯀ꯭ꯔꯤꯝ ꯇꯩꯕꯁꯦ 2021ꯗꯒꯤ ꯑꯩ ꯑꯥꯏ ꯀ꯭ꯔꯤꯝ ꯇꯩꯔꯛꯑꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯗꯥर्क ꯁꯔꯀꯜꯁ ꯌꯥꯝ ꯂꯩꯔꯛꯑꯦ ꯃꯤꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯍꯥꯏꯕꯀꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯊꯤꯔꯛꯄ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯥꯁꯦ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ ꯑꯗꯨꯝ ꯊꯤꯖꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯇꯩꯖꯔꯤꯉꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯐꯕ ꯐꯠꯇꯕ ꯑꯩ ꯈꯪꯗꯦꯕ ꯇꯩꯔꯤꯉꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯦ ꯑꯗꯨꯗꯨꯅ ꯑꯥꯏ ꯀ꯭ꯔꯤꯝ ꯑꯃꯇꯪꯒ ꯂꯥꯁ ꯑꯣꯏꯅ ꯇꯩꯔꯒꯦ ꯑꯗꯨꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯀꯤꯟ ꯀꯤꯌꯔ ꯁ꯭ꯇꯦꯞ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯌꯨꯇꯤ ꯑꯣꯐ ꯖꯣꯁꯤꯌꯣꯟꯒꯤꯅꯦꯕꯀꯣ ꯁꯤ ꯑꯍꯟꯕꯅꯦ ꯑꯩꯅ ꯑꯍꯟꯕꯁꯦ ꯀꯥꯏꯊꯣꯛꯇꯕꯤ ꯊꯝꯕ ꯑꯃꯟꯕꯁꯦ ꯂꯣꯏꯔꯦꯕꯀꯣ ꯃꯥꯒꯤ ꯄꯝꯁꯦ ꯃꯦꯠꯄ ꯌꯥꯗ꯭ꯔꯦꯕ ꯁꯤꯁꯦ ꯃꯦꯠꯄꯗ ꯆꯠꯇ꯭ꯔꯦ ꯌꯥꯎꯗ꯭ꯔꯕꯒꯤ ꯑꯗꯣ ꯑꯩꯅ ꯁꯤ ꯀꯧꯇꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤꯕꯨ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯂꯦꯜꯂꯒ ꯑꯣꯏꯁꯨ ꯇꯩꯗꯣꯔꯤꯕꯅꯤ ꯁꯤꯁꯤꯗ ꯖꯤꯟꯁꯦꯡ ꯌꯥꯎꯋꯦ ꯑꯗꯨꯒ ꯔꯦꯇꯤꯅꯥꯜ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯤꯠ ꯈꯨꯏꯕ ꯑꯗꯨꯒ ꯃꯤꯠ ꯃꯈꯥꯗ ꯈꯔ ꯄꯣꯝꯈꯠꯀꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯝꯕꯁꯨ ꯐꯔꯅꯤ ꯑꯗꯨꯒ ꯗꯥर्क ꯁꯔꯀꯜ ꯑꯣꯏꯅ ꯂꯩꯕꯁꯤꯡꯁꯤꯁꯨ ꯐꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯅ ꯑꯩ ꯂꯣꯏ ꯁꯤꯖꯤꯟꯅꯧꯗꯤ ꯍꯥꯏꯔꯣꯏꯀꯣ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯡꯕꯅꯤꯅ ꯑꯉꯝꯕꯈꯩ ꯁꯤꯖꯤꯟꯅꯔꯣ ꯉꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯣꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯂꯣꯏꯕ ꯌꯥꯗꯦꯕ ꯑꯥꯏ ꯀ꯭ꯔꯤꯝꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔ ꯂꯩꯔꯕꯅꯤꯅꯀꯣ ꯁꯤꯖꯤꯟꯅꯍꯧꯗꯕ ꯅꯨꯃꯤꯠꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯤꯠꯁꯦ ꯈꯥꯝꯇꯦꯛꯑꯦ ꯕꯣꯏꯇꯅꯤꯡꯕꯤꯗꯣ ꯃꯤꯠꯁꯤꯁꯨ ꯈꯔ ꯈꯨꯟꯅꯥꯏꯒꯤ ꯈꯨꯂꯥꯎ ꯂꯥꯎꯔꯝꯗ꯭ꯔꯦ ꯄꯣꯛꯄꯗꯒꯤ ꯑꯗꯨꯗꯨꯅ ꯗꯥर्क ꯁꯔꯀꯜꯁꯤꯁꯨ ꯀꯣ ꯃꯌꯥꯡꯒꯤ ꯇꯥꯏꯞꯇ ꯁꯣꯔꯤ ꯑꯗꯨꯃꯥꯏꯅ ꯇꯥꯔꯒ ꯂꯩꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯤꯇꯕꯨ ꯀꯣꯛꯈ꯭ꯔꯗꯤꯅ ꯁꯤꯇꯕꯨ ꯀꯣꯛꯑꯗꯤ ꯂꯩꯗꯅ ꯃꯁꯀꯔꯥꯇꯪ ꯁꯪꯉꯁꯨ ꯐꯖꯔꯅꯤ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯦꯀꯞ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯀꯤꯌꯔꯒꯤ ꯑꯣꯏꯕ ꯃꯈꯜ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯟꯅꯗꯧꯁꯤꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯑꯩꯅ ꯁ꯭ꯀꯤꯟ ꯀꯤꯌꯔꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯛꯏꯁꯦ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯊꯥ ꯑꯇꯦꯟꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 10K ꯌꯧꯍꯟꯈ꯭ꯔꯦꯕ ꯑꯗꯨꯒꯅꯦ ꯚꯤꯗꯤꯑꯣ ꯁꯨꯡꯊꯥ ꯊꯥꯒꯠꯇꯅꯀꯣ 12K ꯌꯧꯍꯟꯕ 12,500 ꯌꯧꯗꯣꯔꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯨꯋꯥ ꯊꯥꯒꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯣ ꯃꯤ 2,250,000ꯁꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯗ ꯇꯥꯔꯁꯨ ꯁꯞꯄꯣꯔꯠ ꯍꯦꯟꯅ ꯇꯧꯕꯤꯔꯛꯏꯅꯦꯕ ꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯆꯒꯦ ꯕꯥꯏ ꯕꯥꯏ